Chief Minister Sri Nongthamum Biren gi anishuba tam gi thabak paiba hek haubaga mahaki lengak asina ahanba numit chama da pangthokadaba thabak chama March 16 gi phongkhre 100 action points for first 100 days haina mingthonba lengak ki anobu thausilasida lengak ki loision khudimak office ohinanaba subdivision and office sing hangdoktuna district headquarters singamadi Imphal da leiduna thabak suramba singadu subdivision sing da leiraga thabak suhanba block khudingda health camp pangthokpa CM dashboard semduna DC sing amadi atai officer sing surveillance tawba yauri atai shangaba tongan ba scheme sing makhada pifam thokpa senpam sing pithokpa Chandel Tamenglong amasung Jorasanpur da leiriba health institution singda solar power install tawduna pung kunmari mai phanganba asina singbani Anobu lengak ama lakpada numit chama gi manungda pangthokadaba thabak thorom sing lauthokpa asi lising ani taramapan gi July thada Prime Minister Narendra Modi gi ani shubatam haurakpada aduga Kerala da Chief Minister Pinarayi Vijayanna lising ani kunmathoida ani shubatam pubada lauthokhi Prime Minister Narendra Modi gi numit chama da pangthokani haikibasi transformative idea ni haiba thabak chama humputaret ni masigi mapung oiba pandamasi thabak paikhatpada matam manghandabani lengak ki thomi singna leibak miyam gi awa ana kohnana honabada thengnariba khudongchada basing lehendanaba thaurang oina Department of Administrative Reforms and Public Grievances po centralized public grievances redress and monitoring system da onthokpani aduga numit chama ne asigi manungda leibak asigi higher education institutions singda hangduna leiriba faculty lak ahum mentionanaba achobu drive ama chathaba yauri Kerala gi Chief Minister Pinarayi Vijayan gi numit chama gi action plan asida health education amasung social security da mityeng thami hairiba numit chama ne sida hakthengnana natraga nakoinana miyoi lising humputra taret henba thabak pinana pandam yauri Masigidamak Public Works Department Rebuild Kerala Initiative amasung Kerala Infrastructure Investment Fund Board ki kuthangda lupa crore lising ani chamri humpumari dasmik mapan ani gi project ama aduga miyoi lising ama gi manungda miyoi manga thabak phanghananaba draft plan local sub government singna sem sabasu yauri Manipur gi oina Chief Minister Sri N Biren lusingduna Cabinet Minister singna phongkiba numit chama gi action plan asigi chapchaba maung ama natraga pandamama thambagi mamidi tade anirak suba oina lengak pairakpagi nungaibana mang tharaga leibak miyam gi karigumba kharadi tawrgi haiduna action plan asi sembo oina ui adumoinamak action plan asi numit chamani natrabasu sahishigi manungda thabak tu onthokpa gamlabadi lengak asigi responsibility amasung accountability hengalakadaba hiram sing yaudabadi natte Manipur da pankiba lengak singda miyamna thajaba leraktabagi achoba maramdi responsibility khangna thabak tawdaba aduga accountability yaudabagini lengak na thoksilama yatpa thoina luba natte adubu thoksiladu thabak tu onthokpa natraga thaurang ama paikhat pa haibasidi responsibility amasung accountability leitrabadi mapung phawa ngamloi lengak na paikhat kani hana lauthokhiba sangabagi thorom sing scheme singi khunong chaba phanganbagi wafam asidi aruba natte adubu lengak ki loisang sing office ohinba amasung subdivision and office sing mathau tohonba haibasidi lauthokpada laibagum thabak onthokpada di lairoi loisang ama office ohinba haibasi changdaba yadaba masak kaya hana lehinba mathau tai loisang adu computer sizinaba haibami changdaba yade subdivision and singda thabak suhanbana leibak miyamda lengak ki thorom thoksil matam sana khanghanba yohonba ngamgani adubu subdivision singda lengak ki loisang chalaiba yanaba masak mathum security lambi thong matik chaba public transport system official sing lainanaba mafam award pa staff menkhatpa asina singba kaya hana yengdaba yaroi manung hunjinba lambi thong phattaba mafam dilairuduna Imphal manungi subdivision and office kaya security ki tangai phadaba leibadagi district headquarter da thabak subasu yauri asiguma phiom asida lambi thong phattaba manung hunjinba mafam singda lenga ki loisang chalaiba haibasidi numit chamani gi manungda oithokpa wagani amabu oiro lengak asina miyam gi thabak khara tawningbagi mami taba asimakti afaba khudamni